Kuki gi langda thuraba politician singna Manipur mathak makha onthok lambani case athauba me ahumda pangthokadaba mifam gi mangoina na miyang gi oiba warep sem sananaba kokomi na leptana zatharakpa mifam ngasisu mafam ahumda pangthokre Saidangbo oina leiriba Kuki sina makhoigi setmilon singi lamkhakta natana administration phawba makhoina paisilakuna thamlakpa langda maitegi leiramba politician singna yana ba chatlambadagi ngasidi Manipur mathak makha onthok lamba thamlambani haina kokomi gi convener khuraijam athobana fongdokre Manipur gi irang sahi ani mapung phajilakpa me ahumda kokomina sinduna pangthokadaba miyam tinba mifamda warep longminna namba pandamda kokomina sinduna chatharakpa Mars awareness campaign gi saruk amma oina Saombung Kunjau Kabui, Saombung Gangma Kabui Kul Amadi, Saombung Sairem Community Hall the Ngasi Sathagiba Miam Tinvami from the Ks Atobana Makata Nahai, Manipura si Singlon Mapan na Koisinduna Ayam Basarukching oina level lamdam amani, Asigumbal lamdam Asigi resources Pumba Putoli Basingil Lamsing the Kuki sing the Kundasin Bakhatanatana, Singil Lamsing Manghalapa, Umang Kong Tokpa, Popi Tabna Sing Basataduna, Lamdam Asigi resources Pumda Mang Manghan Tanhanduna Tamle, Kuki Asi Manipur Saidangbo oina laikibani haibasi miyamna khangnaraba wafam amani lamdam asida saidang liba Kuki sing asi singda laibani hairaduna India lengangna schedule tribe ki list pansin khiba mikup adudagi hanadagi leijaralaba lamdam asigi yelhomi furup oiriba schedule tribe ki chakthung matpa haukhre Haujisu lamdam asigi schedule tribe singini haiduna thadarakpa chakthung khudingda Kuki singna sada humfudagi humfutara fawa sizinaduna leire masigi makha chatharakpa oina Manipur amadi Myanmar ga tainaba ngamkhai sambal khadabagi khudong chaba lauraga chingmai kokthoklaga popi tharga sel paikhatki Masidagi lakpa senpham sing aduna khulai paiba terrorist ki group kaya sengbatuna ngasidi Manipur gi singi maton singda camp sajinduna leire masi khakta sunnatana leiriba lalholup sing asigi luchingba singna politics da yausinduna lamdam asigi administration su Kuki singna khudum chansinduna laikre hairiba sing asi khangna lamdam asida leiramba politician sing maruoina maitai gi politician singna makhoi lengak paiba ngamloi makhoi da vote phangloi haiduna tumil lesilambadagi ngasigi Manipur asi oirakhibani hairi CMHT PMJAY gi pharmacy singda tonba sempham pidabagi wathok Jenims ki pharmacy singna hidak piba lepkhiba yabagi fibamda leire Chief Minister Haksel gi tengbang amadi Pradhan Mantri Jan Arogya Yojana gi Haksel gi scheme na konsinba Jawaharlal Nehru Institute of Medical Sciences gi makhada leiriba pharmacy singi atonba sempham pithoktabagi wathok lakadaure pharmacy singna makhata na hidang langthak piba lepkhiba yabagi fibamda leire CMHT amadi PMJAY hairiba lenga ki scheme sing asina konsinba scheme asigi ka sing pairiba miyoi singna hidang loba yanabagi damak lengang na sakhangduna leiraba Jenims ki pharmacy singi masak maming takthokningdaba miyoi kharana paumi singda hai central government amadi state government gi makhada Jenims hospital da CMHT amasung PMJAY card paiduna layengba lakpa anaba singbo lemna hidang langthak piduna layengbagi khidongchaba piduna lakli scheme asigi makhada hospital asida hitake supplier oriba in panel pharmacy singda pithokhinaba lengang Jenims hospital da account da tharaktuna laikhraba senpham matam chana authority na pithoktana leire asumna matam sangna namsillaga thambana maram oiraga makhatana anaba singi hidak piba ngamdabagi fibam ama leibata natana wathok ama lakadauri pawsina hai pithoktana leiriba senpham adum lenga ki maikaidagi tangkak mari thokna pithokhrabani kumja lising ani kunmanga da CMHT gi oina January 3 amasung 10 ga mari da pithokre PMJAY gi oina kumja lising ani kunmanga gi January 10 ga 3 amasung April 13 da Jenims hospital gi account da scheme ani asigi sensam sing sanction tawduna laikhrabani hairiba scheme ani asigi senpham sing asi ngasi fawa pharmacy sing da pithoktana leiri hauji fawa scheme ani asigi pithoktana leiriba senpham asi kumja lising ani kunithoi amasung kulhumdoi dagi ni pithoktana leiriba senpham sing asi Jenims ki mari leinaba authority sing da pharmacy sing na hanjin pithoknaba haikhibasu laikhre hairiba scheme ani asigi sanction tawgraba senpham sing asi Jenims hospital yaudana tongan ba district hospital amadi RIMS hospital fawa pithokna khre asumna lenga ki maikaidagi hidak langthaki supply oriba in panel pharmacy sing da pithoknaba senpham sing matam chana pithoktabana pharmacy sing asida khamthengna khudongchadaba mayoknari Jenims ki authority da aiba se khakta natana hathengna thengnaduna senpham sing asi pithoknaba kayarak hanna haijakhibasu laikhrabani Jenims amadi lenga ki mari leinaba authority sing nasu athubada pithoknaba honnage haibagi thajaba kaya su pirakhe hairi athuba matamda miyangi Haksel gi lamda yaifanabagi namak central government amadi state government ki makhada pitharaliba scheme sing asigi pithoktan
लेरिबा सेनफमसिंग असी अथुबदा पिथोकपियु लोइना मरी लेनबा ऑथोरिटीसिंगनासु येंसिनबियु हाइना अपील तौरगले पहलगाम टेरर एटेक सीब मीगी मसिंग कुनगा निपान यौखरे पीएम मोदी ना होम मिनिस्टर मफम अदुदा सननब खंगहनख्रे साउथ काश्मीर दा मरुइबा टूरिस्ट की मफम अमा ओइरिबा पहलगाम दा सथकीबा टेररिस्ट सिंगी एटेक ता हौजिक फावदा यामद्रबदा मियोय कुनगा निपान सिखरे अपुनबा सीबगी मसिंग अदु हौजिक फावबा चपचाना लेपा ngamdri amasung कोन ऑफिशियल ओइना लाउथोलकनी हाइना जम्मू एंड कश्मीर चीफ मिनिस्टर ओमर अब्दुल्ला ना हाइख्रे कुइद्रिंगाई की सही खरदा मिसम सिंगदा पांदम थांगलखिबा अखोइना उखिबा एटेक सिंगदगी एटेक असिना यामना हेना चावी हाइना एक्स ता महांगना हाइखि टूरिस्ट सिंगी मथकता सथबा एटेक अदुबु कंडेम तौरदुना प्राइम मिनिस्टर नरेंद्र मोदी ना तमथिबा थब अदुगी मरुमदा लैरिबा सिंग अदु सोइदनमके जस्टिस मायोंगना हनगनी हाइखि सऊदी अरेबिया की खोंगचता हौजिक लैरिबा प्राइम मिनिस्टर मोदी ना यूनियन होम मिनिस्टर अमित शाह दा टेलीफोन दा सानखरे अमसुंग थौदोदगी पाउखुमदा मखा मथौक ताबा थब पुमना मंगलौखननबा मंगोंदा पौताक पिखरे यूनियन होम मिनिस्टर अमित शाह ने एजेंसी पुमना मक्का लोइनना अथुबदा सिक्योरिटी रिव्यू मिफम अमा पांगथोंगनबगिदमक श्रीनगर गिदमक खोंगसानख्रे नॉर्दर्न आर्मी कमांडर लेफ्टिनेंट जनरल एम.बी. सुचेंद्र कुमार ना दिल्ली दगी श्रीनगर दा थुनमक चंगसिनख्रे काश्मीर तंपाकता हौजिक ओइरिबा सिक्योरिटी की फिबम गी मतंगदा मफम दुगी फॉर्मेशन कमांडर सिंगना मंगोंदा मरिक चुंबम पौदम पीगनी मिनी स्विट्जरलैंड हाइना सुखंगनरबे मियामना पामनबा टूरिस्ट मफम अमा ओइरिबा तंपाक अदुदा नोंमै कापगी मखोल सिंग तारी हाइरिबा मफम असि सुमनतगी खोंग लंबीदा अमसुंग सगोलना संगबा ngami marum adudagi mi kanba amasung thabak lokhapada hena khudong sahande asokpa miyoi kharadi mafam adugi miyoi singna makhogi poni singda puthora atai asokpa sing mafam adudagi lokthoknabagi dama authorities na chopper ama sizna khre haina official singna haike maralizada citizen sing thodok asida tourist singda attack tawba haibase khwaidagi hena nungaite amasung ngapi ba ngamloidaba amani haina president Draupadi Murmu na haikre defense minister Rajnath Singh na su pahalgam da terrorist attack ki pausing aduna mahapu sathina nungaitaba pohale haike Jammu and Kashmir Chief Minister Omar Abdullah Lieutenant Governor Manoj Sinha ahanagi Jammu and Kashmir Chief Minister Mehbooba Mufti amasung opposition gi Lok Sabha leader Rahul Gandhi na terror attack adubu condemn tawkhre amasung miyoi kaya sikhiba aduda awaba phongdokhre mafam dugi hospital da terrorist khara suslayeng khre army amasung police na mafam pumba koisin khre attack asigi mara leba terrorist sing amasung makhoi bu mateng pangba sing chairak piragani haina BJP luchingba Rabindra Raina na haikhi